Hauzik ngasi gi maru iba pausing. Congress na Parliament session ningthina sathaba yahandabadagi Sports University ki bill Parliament ta pass to bangam hodabani haina MP Bhavanandana maral sikre. BJP na luchingba sarkar asina lupa crore kaya mafam marang khangdana mangan kre haina MPCC ki wangang loi KSJ ki sanna hai kre. Singi mafam singda park sanna u thana na balupa crore kun manga gi selfam khakle haina Forest Minister T.S. Shamkumar na phongdo kre. Amadi official amana lupa lising mari pidrabadi lamgi ming onsin ba yaroi haibadagi yumbu na wakalakle. Kurumjari ISTV Paumiyang tabiri ba simutaram nokjari hauzima pungi ba pau. Congress na Parliament session ningthina sathaba yahandabadagi Sports University ki bill Parliament ta pass tawbangam hodabani haina BJP Manipur Pradesh ki President so oiriba MP Khetrimim Bhavanandana maral sikre. Wapamasi democracy bu masak thianduna numit kulumdoini Parliament phaman khidababu yaningdaba phongdoktuna BJP na India pumbagi oina sathakhiba chara henbagi khongjanga mari leinana Bhavanandana phongdokhibani. Manipur ki oina mapung oina party ki head office mamangda pangthokhiba wakani famaduda BJP Manipur in charge Prahlad Singh Patel, Minister MLA Amadi Party ki karmi ke ana sarukiya ke. KSS Bhavanandana makhatana democracy satpalebak amada Parliament haibasi khwaidagi maru oiba mafamne mafam masida lawrakpa warepna India pumba sanagadawri bani Congress na Parliament session ningthina phamba yahandaba asi democracy ki masak thiba amadi mathau ningthina pangthokpa yahandabana kandaba yade haiba wakalolda chara henbagi khongjang asi chathabani haike. अजिक सेफ डेमोक्रेसी यार के पार्लियामेंट से रही अंदर चत्थगी पार्लियामेंट बजट सेशन की सेकेंड पार्ट से करीगुम फंक्शन तौगीदब अदुगे अगेंस्ट ने चंचलीबसे मसीना मणिपुर दा इंपैक्ट लेबल लेतबगी वाद नतना मसी एज अ होल इंडिया की होइना पार्लियामेंट्री डेमोक्रेसी दा यामना कायबा पिरकपा अदुगा मरुइना अमु मणिपुर की अमु तंगाई फदना खोइ लाइबसना अखोगी स्पोर्ट्स यूनिवर्सिटी की बिल से लोकसभा दा पास तौगदब हंडक से लोइनमक पास तौबई रेडी दे लेरबनी अदु लाइबक थिबदी हंडक की वॉशआउट तो यावरे अदुगा अखोई मणिपुर की ओइनदी मरुइना अखोगी स्पोर्ट्स यूनिवर्सिटी बिल से पास तौगदब जखोगी दिले बगम थिबसु होय. Prahlad Singh Patel na Congress na India da sangshilakliba thabak thoram sing asi democracy bu singnabani haina logani Parliament ta ayat pa pirak pa haibasi democracy gi wahanthok lehendabata natana muthana ba honabani haina logani India bu sigumba Congress ki phajadaba thawong sing asidagi kalona bagi damak India pumbada chara henbagi khongjang asi chathabani haike. तैयार थे ना बहस के लिए यही तो महत्वपूर्ण बात है कि बहुमत हमारे पास है हम चाहते तो निकाल कर बाहर कर देते लेकिन ये लोकतंत्र के लिए अच्छा नहीं है. बहुमत हमारे पास है बहस के लिए हम तैयार हैं और उसके बाद प्रतिपक्ष बहस करने तैयार नहीं हल्ला कर रहा है काम नहीं होने दे रहा. ये ठीक प्रैक्टिस नहीं है. ये लोकतंत्र के कमजोर करने वाली प्रैक्टिस है. लोकतंत्र मजबूत हो बहुमत रहा है कांग्रेस का वो तो सुनते ही नहीं थे किसी विरोधी की पर हम प्रतिपक्ष को कम नहीं मानते उसको चर्चा में भाग लेना चाहिए. ये लोकतंत्र के लिए सबसे महत्वपूर्ण बात है. BJP Tamenglong District Nasu Ward number 3 Tamenglong da leiba mandal gi office ta pangthoke khongjang adu da District President Daniel Malangmai General Secretary Joshua Dangmai amasung mandal gi atai thopuba singsu saruk yakhe. BJP na luchingba hojik paliba lenga kasina lupa crore kaya mafam khangdana mangali haina MPCC ki wangang loisu oiriba MLA KSJ ki sanna haikre. MPCC ki office ta pangthokpa paumi singa unabada mahagna makhata na haikebada handa lupa crore kuntra henbagi sanpham adugi sasinaba bank check puthorakle Manipur gi naungna semkiba district headquarters singi semgatnaba kaithokiba lupa crore kuntaret ki selpham yauna hanagi district mapan gi naungna semgadaba block office complex kuntaret ki sanpham amadi hana leiba block nifu humdoi gi repairing tongnanabagi selpham sing mafam marang khangdana mangan khri haina maral sikhi Magna Makata Raduna District Sing Sangat Pada Sinagadaba budget tagi kaithokiba lupa crore kuntra henbagi sanfam kadai da leikrabage madugi matang da white paper puthokuna miyam da sinakiba adu chap chana khangalu haike. Hojik chingi amasung tamgi block chanaba paisa kaya mayam ama kaithokra crore maya kaya ama kaithokra matungda paisa sing ase handaki financial rias mafam marang khangana mangan gi pase Masih lahir berlenga asina khunggangi amasung chingi paisa se kamai na mangan gi banai bese
masi sengdok pi 2017-18 da new construction gi block kuntre saba amasung renovation gi wana block ni foot humdoi gi chawra senpham mayam ama crore kunthra gi matak oibo senpham ama mafam marang khangdra mangri base lairiba lainga asina khungang chakhanna ba thabak tawi natraga chingi oiba afaba thabak tawi haiba leiragadi hairiba mangriba paisa mayam ase kadai da mangibano haibase photokpiu thamjalaga su thamjallena proof pibiu aikoi gi lainga asina paisa ase achumbar si nei haibsi utpiu Congress party na yamna chauna charge tori lairiba lainga asina paisa ase nathairaga mangan graba paisa ni haibase koina charge tori Lupa crore kuntra mangkibagi matangda sarkar asina Congress party gi miyoi yauraga tim ama semduna thigat minasi haina joykishana makhatana phongdukhe Singi mafam singda pak sanna u thanana ba lupa crore kunmanga gi selfam khakle umang amasung sa san sing yokat pada miyamna mateng pangbina ba Forest Minister Tia Shyam Kumar na appeal tawre New Secretary talaiba ma ki office ta pangthok pa paw gi mifam amada minister na makhatara duna Si Minister N. Birena Luchingba government asina lamnaki sa uchek amasung akoi bagi phibam kannana ba sab saba phirep loduna department ki official singna singi district singda chatuna ahoba sing yengsinduna lakle Tangkul Frontal Organization singna mahakpu tangkul taba mafam singda changbada athingba thamle haibasi angakpa amasung laibak thibani Forest Department na umangi pothok sing sijinabada athingba leite adubu U sing Indian Forest amasung Manipur Forest Act ki sana kanglon ngakna u wa sing yangadabani phagaliba u sing rule amasung chana kanglon sing thugaiduna pusilakpadagini maramaduna Tangkul Frontal Organization asina mahakpu athingba thamliba asibu komthok piduna singi district singda paikhaliba sakot thaurangi thabak sing makhata na chathaba ngamanbiu Forest Department na state asigi tongan ba mafam singda u chara thanana ba lupa crore kunmanga khakle Handaki nongju thadagi u thabagi thabak hauragani masida NGO voluntary organization amadi naha sing yahongani haikhe Kapwe patwa jisu mafam je kadai no khangde ai aina haibu uji pharam basu leite thingam basu leite uram basu leite ana haibu uji karam makhangi u no ju khangde ada haibu uji myam se koina foreign product atani ada foreign product se auction ta basu yate adagi haibu products myam se koi pusila basu yate ana chap chana koi ai fonda thenagani haiduna ai media ki thangda Tangkul Frontal Organization Association da nungsibo haisna ai appeal tawi madudi siumba wale basi handokpiyo Manipur gi jingi phajaraba afam singasi seba salakpada mausa laimina piramba umangwamang si kanbada damagi saw singa pa so mateng pambiyo adubu laiba daka waiba u yanba kakpada apung mani pharakata kakpa yai department athima thamde wafam sima media ku appeal tawi Chief Minister N. Birena Luchingba Sarkar asina lamda masida senja thumja maru phangna muthanaba anti-corruption cell na chingba lingkhatpaga loinana corruption tawramba sarkar gi employee kaya thabak tagi suspend tawduna senja thumja leitaba lamdam ama ohennaba yamna kanna khona ringai cherakta Moirang subdivision gi sub deputy collector Moirang gi makhada leiba settlement office ta senja thumja gi thabak phongna chathare subdivision asigi marfudrama thoi kwakta circle gi manungchana Laiba tera kongsang bidagi irom jatra kauba mioi amana mahaki manau nupagi masa irom oken kauba mioi asigi mingda lam point mari pinana ba tongram ibo bina ming onsinana ba chatpada circle asigi mandal oibani haiba Muhammad Hassan kauba mioi amana lupa lising mari pidrabadi ming onthokpa ngamloi hairpadagi ibo bina paisa adu yamali haina chatlubada paisa adu pidrabadi ming onthinba yaroi haina khangalakle haide Tibo bina ICV News staff ongdorakpada masigi matangda makok thongba official singda wakat kani hairabasu Muhammad Hassan hairiba mi asina wakat ningba mafamda wakat luchu haina makok thongba official singbu thawai usitaba wafam phawba phongdorakhe hairi masigi matangda khabar da phawba wakat chaba haina hapkhiba leire mari leinaba singna athuba matamda miyeng changbiduna aranba tawba miyoi gi mathakta makok thongba singna matik chaba action lokat pinaba appeal tawrakle man policing mari pio hai Ising mari pio de ising mari di amali nang torop charga nang lady bunini akoi baraba tawli ni masi siu mutabak se ising mari di am talong de ko hai dana nang lobong tok to low ising mari di hai gano hai bine ko adama ja de ising mari na tade ming ong sa yaro hai ko ngada e adi de nang ai ado tok targa de ai age do de dare kutap age do ta kan hai tang tak se wai mana ko ade akabar da ko ni hai hamning hap se wai Ada sahaja nong ada tang apa ni dunia misiko.
tang mapani mapan tara matwa de khaba dhabe man tau yadraga di koi lamji phangaro daraba niyom ni chi pibam to pusi di moi to bigo tum ne ba chumne to bi hoy ni koi na lana to bigo nu chumne to bi hoy ba ne ba corruption to bigo nu adu pina bam to khara lobam to lobi yam ka he ni lobi ge nu ha du Archery gi modern Indian round da sizinaba ten saba bi chawba Sharma Manipur gi Governor Dr. Nazma Hetulaga Ras Bhavan da unakre Magna Saba ten asi handak Imphal da Prime Minister Laglambada luang thamam da pangthokpa sports exhibition da utpada Prime Minister na khagalambagi matungina Governor da sinakhibani ten asi puthokpana set asi khaktagi natana leibak asigi chawthok traningai ni haina Governor na phongdukhe Manipur gi Chief Secretary Dr. J. Suresh Babu na tha asigi kuntra fawbagi manungda employee singi taret suba pay commission chana hananaba order thoklagani haina thajaba pibadagi Manipur Secretariat Services Association na hayengdagi mass casual leave yauna khongjang changshin gani tawrambadu matam khara handokle hairi Association gi Secretary Purujit Larik Yengmomga unabada Association gi mihut kangbu amana ngarang Chief Secretary unabada thajaba sipirak khibani Chief Minister amadi Minister Singh Tanaraga kari tawu yabage haibadugi matangda report ama Chief Secretary na pikhatlagani hairi Thaju nungda kuna 1 week or 10 days haibu potu hena hendu aga kuna haijabani adu haijabu potu kuna tare tabadu Chief Minister gi note laibane Chief Minister na madu please to wa madu yaba ko pa council minister yaba athau tabadu na maram moiraga madu wena bibi gani na haibane and haibadu madu if it infringes haitare madu kairak pokholpa akogi eithokpa gi theidorapa adagi yadaba khoto aduguma lagati we do not have any other alternatives by the like natabanina akogi strike ako employees ngi yamna voluntarily or democratically mani strike de la natana de kuna ek tuai ko kai aduguma panara piya pati natabani upai li to mutu adu ultimately mutu suina tarkane mutam chake Parliament amadi Manipur Legislative Assembly da opposition amadi makhoi ga punna chatminaba party kayana lebaki oiba sawat thorangi issue da nainarakpa matamda sarang na bathokanduna lebaga sigi ningtambada thinta haliba asigi mayukta democracy kansi parliament mifam pangthokhalu haiduna Bishnupur district ki Moirang Kendra da ngase Kendra gi MLA P Sarachandra na luchingduna wakat mifam chathakre BJP Moirang Mandal na sinduna Moirang Patlo Lekai da leiba Loktak Modern Fish Market mamang da chathakiba wakat mifam maduda Moirang Municipal Council gi chairperson M Romi Bala amadi council asigi BJP gi councillor kaya susarukya ke MLA P Sarachandra na haikibada chathariba wakan mifamasi kanagumba amatagi mayokta nate lebak ama semada opposition amadi ruling haiba amata leite lebak prajagi khanduna assembly na khana nainaba mathautai congress amadi makhoiga loinana chatminariba opposition party kayana assembly amadi parliament ta charangnaba thokanduna parliament ki session chathahandaba asigi mayokta democracy gi wahantok lehallu amadi manipur gi assembly dasu charangnaba thokaliba sing asi thokandanaba wakan mifamasi chathabani haike Amarom da BJP na ngasi India sinba thungna pangthok liba chara henbagi khongjang adugi mayokta Youth Congress nasu wangang daba protest chathakre Manipur gi oina Manipur Pradesh Youth Congress Committee na sinduna ngasi Nungthil Congress Bhavan mamangda protest adu chathake Mr. Modi, we want job not peace, stop killing people in the name of religion, respect women, stop rape, stop discrimination against Dalit, minority, ST and SC habna chingba aiba cherol sijinake khongjang asi karigidamak changsinbano haibagi matangda MPYCC gi president Amir Hussain na Narendra Modi na luchingba government asi chinga khutka manadaba government oire mapung phana parliament chathaba ngamdaba haibasi government ke sonbani government ki mayokta khongjang changsinna de haike Khwairaman Kaitel Manungi Lambida Pofam Pamliba Nan Manipuri Singh State Asida ILP gi bill chana driba fawba phamba yaroi haina Joint Committee on Inner Line Permit System gi Women Wing gi convener Samjet Sabam Memsa Laimana Phongdokre Sega Rotel Iba JCILPS ki office ta ngasi Paumi Singa Unabada Memsa na makata na Phongdokhibada Women Wing na bill asi chana driba fawba Nan Manipuri Singh Lambel da pot yonba Ima Market Manakta Nan Manipuri Singh na Phongman Yanduna Phamliba Singh amade Kaitel gi stair da phamjinduna pot yonba yaroi Athingba thamkraba tungda ngasi Women Wing gi volunteer singna koina satuna yenglubada masing hena yamna phamlamba thengnake amadi street vendor gi marakta traffic police department na ayaba pibagi che pirambatan natana pauna bazar da permanent address
address oiba Aadhaar card sing fagalake. Hauji oiriba phibam asi state government na miyamgi iho asibu karisu oina khanbidrabra haibagi chingnaba leire athuba matamda sab sab khongthang ama lengakna lokhat piu haike. Amiba athing baisi sarkar na ILP ki bill asibu puthok piraba matungda hairiba Manipuri kangbusi magi mafam jaba yengaga thambiu leiriba phibam sida moise amugana phambada masida tholakwa daita masa masa na amadi government na pugadabani phamje phamba yabagi traffic police ne pirami ba CSC su akoi gi masi IMC gi karimta mathau tadrabara IMC ne masi karimta yengsandre haiba dunia akoi na thamjani ba wafam di sarkar gi miyeng changbiu haiba wafam dunia akoi na thamiba Central government ki funding makhada leiriba oza sing thagi tolop chang nai daba amadi posting gi matang da khudung sadaba kaya thengnarakpadagi state government na hakchina logduna kari tawba yabage haibadu cabinet ta puthoklaga state government na loksinbagi wafam ama khanagani haina lakliba se all Manipur primary teachers association na sagatpaga loina state government pu thagat perform dorakle corruption ki saitheng marakta anti corruption na tingba sel hangduna anoba mayol amada chatharakliba government asi miyamna thagatnari haina association asina khangalakle Directorate of Health Services Lamphel Pata Chaliba Tha Sigi Amadagi Hauduna Tang Taramanga Fawa Sathagadaba Swasta Pakwada 2018 Swasta Se CD Observation Gi Sarukama Oina Ngasi Nongmagi Oiba Voluntary Blood Donation Came Ama Directorate of Health Services Lamphel Gi Campus Ta Pangthokre Blood Donation Came Aduda Directorate of Health Services Manipur Gi Makhada Laiba Nursing College Ki Mahiroi Singh State Health Society State Health Services State Health Society National Health Mission Manipur gi staff amadi official singna EPK Thoramaduga mari leinana Laikram Tomcha Khuman State Project Officer Blood Cell National Health Mission na maru oina pangthokliba lunan bagi observation asigi sarukam oina pangthokliba voluntary blood donation came ase maru oina igi darkar oiba anaba miyoi singda mateng pangna bagi pandamda pangthokpani haike Sahi khudingi nongju tha matamda Manipur da ising isaw gi awaba mayuknariba asi kokhanana ba pandamda se minister and birena luchingba sarkar asina hauzik Imphal turel gi mafam singda turel khongnung yauna turel gi naketa ain gi wangmada sajilamba yum dukan amadi crematorium na chingba sing lokthokuna thabak yamna kana paikhalakliba asigi makha tarakba oina nambul turel da su chap manaba thabak paikhalakadawre Se Minister Masamakna Nambul Turel gi Turban da Ain gi Wangmada lam khopsinduna sajiliba sing loktoktuna Turel khongnung tengthokpagi thabak chathagani haina phongdokpa laikrabasu hauji fawbagi di Nambul Turel gi Turban amadi Nambul Turel gi khongnung gi mafam kharada crematorium sajinba lam khopsinduna inkol question ba dukana chingba sajiliba singasi mapuna masana khangna loktokpagi thabak amata chathadre Turel Turban da sajiliba crematorium singasi loktok matamda araiba amadi oiroi dawre masida Manipur sarkar na matau karamna thabak asi mai pakna paikhalakadawri banu haiba sab sab khangba ngamdre asiba haksang aroiba mathau mangam pangthokna ba hospital dagi yumda purakpada accident thokpadagi imung amagi miyoi ani sire ani soktuna laikanare thodo si ngarang numidang pung 8 makhairom tabada Tendong Yangi Sajal Kem Mayada Thokibani Sekmai Paraudagi Huidrom Rakesh Sahi Nipu Rimsta Masagi Anaba Amadagi Layang Lakpada Laikanabangam Dabadagi Laikidraba Matung Imung Manungna Auto Amada Yumda Putarakpada Tata Amana Thomjin Badagi Laibak Tiba Thodo Sinang Kibani Thodo Sida Laikidraba Sing Adudi Rakesh Ki Loina Bi Huidrom Ongbi Kanau Sahi Kuntra Mari Amasung Mahaki Tha Taret Nipa Lomtang Ngai Riba Machanupane Solaba Sing Aduna Machanupi Priya Sahi Taranithoi Laikidrabagi Masel Nupa Biki Makoi Animak Ras Medicity da Aruba Pimda like a Nari Heidi. How's the attendant Bram to luxury? One kind in Tempurima Labor, Career Nurture Center, Lagni April Gitang Taratrukagi, Class 9 Amusung 10, CBSE, Science and Maths, Amadi, Class 11 Amusung 12, CBSE and COSEMGI, Physics, Chemistry, Maths and Biology Foundation Course Hausergani. Class ki timing 5 PM to 8 PM. Contact 940-2241-800 or 977-44-25921. Kaidowino kanano kaigino kaidobiyo masipumna loi lebede gari ahan maga tongba ngamdrabane pura laga tongni khaliba namai doi kaidro senbun buthoga leibedi ngamdra senbun buthokna leiba ngamdasu Imphal Finance ta salo ai jo ahan ba lei ngamdadana Imphal Finance tagi loan oine lori Imphal Finance na nongbu manung de gari loan lobu yabni tong chaba pijeri adom na pam makal gari kuringma lobu be yabni hakchangi labor solak padagi producing attaba hakchang chokthar ba tuma chaba yaraktaba khong hama nungayaktaba singidabak
amata ngaiba upaidi Jolip syrup amasung Jolip capsule gu changmina sinabiyo. Unique Education, the first CBSE and ICSE coaching center at Infall. Admission open for 5 months foundation for CBSE 9 and 10, 5 months foundation for CBSE 12 science, 3 months advanced vacation course for CBSE 11 science. Class on 2nd April 2018. Girl hostel in the same block. For detailed contact, Unique Education, Segarat Konzing Hazari Lekai, opposite Shanghai Express. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April, for details please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Info. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu March thagi GSTR 3B return file tawagi aroiba numiti lakliba April ki tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjaiba Department of Taxes Government of Manipur. Quick zone gidi Tatis College di. Mamal suma phone kuding chamane yo suma ngoro pista salabni na. Adu suma takta superlink footing gi offer me amon piri sidi. Tas electric drum no sin bagum na yoti sin bayar. Dudi sana gi mohut yang na sin bayar andre. Break matung na memutaram nokchare. Makata ba pauda Public Theatre Artists Association Poising Nambolna Ministry of Culture Government of India ga kusamnaduna nimitini chupna sathagadaba ahanba Basanta Holi Festival 2018 ngarang Nambolda leba Public Theatre Hall da hokre Audopagi Tharamda Tourism Corporation gi Chairman MLA Dr. Sapam Ranjan Singh Music and Performing Arts College ki Principal and Nodia Singh Awardee and Iboton Singh hana maru oiba mesungena sarukya ke Public Theatre Artists Association ki Secretary T Ibo Chawuna Phongdorakpada Association asigi sarukam oina Nat Sankritan asi Theatre asida College of Music amadi Performing Art linkatuna Nat Sankritan gi mahiroi putoktuna lakpaga loinana niminini sathagadaba festival asi Holy Haiba Art Form asi yauhanduna masigi matangda su khanganbani haike Manipur Sarkar da Kulai Thadokuna Sangkraba Laloba Singda Sarkar na Surrender Scheme gi Makada Phangpham Thokpa Sing Lakleba April gi Tang 10 fawbagi manungda pitoktrabadi Madhangi numit April gi Tang 15 gi ahingnongyai dagi Pung 13 ki Manipur Pumbada General Strike togani haina All Manipur Surrender Welfare Association na phongdorake Manipur Press Club ta pangthokiba Paumi Singa Unaba Amada Association gi Vice President Abdul Latif na Lal Horamba Mio Singh Kulai Thadokuna Sarkar da Changjarakpa matamda Makoi ga sanaba Sarkar gi thabak monthly stipend amadi one time payment na chingba pigani haikhrabasu sahi taret hena surrender tawrakraba Mio Singh ngasi fawba kudongchaba amata phangdana leire Surrenderi Singh na miya marakta changduna sel tanana bagi kudongsadaba kaya su mayoknei Sarkar gi thawong asidi Surrenderi Singh bu otnei bani Surrenderi Singh gi tawfam thokpa verification loiraduna Secretariat ki Home Department ta namsinduna thambire Sarkar na makoi gi dabi pitoktrabadi Manipur Pumbada General Strike asi pangthokani haike Hayeng haino official system pai ba mukoi kharana adum sang lag matam sin namsal laga sum thamba adu ta ga de koi nang jening gi se government gi saita ai khoi da thambi ga dori ba welfare se ai khoi gi yai phana ba gi ra ai khoi bu o libra ba question lama ai khoi da ngasi hang jening gi tang tara mari phau ba gi manung se dai khoi gi phangham thokpa welfare gi scheme gi makha da phangani haina makoi na piri ba thaja ba sing ai khoi na document submit tawjari ba ai khoi na makoi da haijari ba sing se thaba koi non thok pirak ta ba dara ga di thangna ba mathangi numit tang tara manga gi hing nong jai da gi mathangi numit phau Pung Kuntraga Taruki, General Strike Amal Toxagani Hago of Hamdu. Sagol Mangdagi District Hospital Honkiba Yaro Haiba Dabi Tauraduna Jesina Sinduna, Kundrapum Kenragi Tongan Bamafam Singda Park Sanawakani from Chatakre. Sagol Mang Kewa, Leitan Popi, Iko, Pukau Naharup, Uyumpok, Wakong, Uyumpok, Litan Makong, Mamang Lekai, Yunam Kuno, Sambai, Taret Kul, Sanung Nachimba from Singda Wakan from Pangke. Hospitals hananaba lamgi matangda miyamna daita logani lamgi sayanaba karisu leite Health Minister from Thadu government ki thawong yaning di haiba cherol kaya thetke wakan mifam adu dasar gya khibi chinthoi bapui kobi nupi amana
ana layang lamda sota duna leiriba mafam asida district hospital ama leirabadi singmi tami animaki yaifabo oigani karigumba wafam asi government na thawoidrabadi singmi tami pulaga khongjang sangsingani haike district hospital ase sagon mang sida tahan biu sidagi hongada base ko yaning de maramdi jingtam punna sida ekoi na khudong chaba yam phange adubo sidagi hongbi bataradi ekoi gonda awabudo kaya mayok nagini habse na thamjari JSC secretary L Thoibana government na loriba phirep athubada handopiduna miyamna mipaiba pokhaliba kokhan biu ana layangi lamda sota duna leiriba lamda masidagi hospital hongdokpa yaroi haike Leiramiba hospital akogi CHC su hong khaba aduga district hospital asima su hong kiba taragadi ekoi sagomang hospital ase mafam jaga asida hospital amabuk lehodre khunda kum prajabu nungsibiduna leiriba lengak asina ekoi athubu matamda ngasi numit mangani tarani sigi manungda ekoi lengak asina ekoi sagani haiba adugumba aset commitment adu pibiba taragadi ekoi ge asigumba miyamna sangsala iba khongpham ase ekoi adumak ekoi khongtok sagani Sagolmang dagi kairauda Imphal East District Hospital hongdokkinabagi khongthang ase amuk khana khana binaba BJP khundrakpa mandal namari lenaba singi pungning singchile Kendra sigi lanai miyoi sing amadi lup sing na sangchiliba positive oiba khongthang sing mandal na sawatli adubu kanagumba lup amadi lanai miyoi kharana issue asiga mari leinana thamlakpa akanba wafam mandal na yaba ngamloi hospital asi soidana sagolmang da sabinaba mandal na haktengnana mari leinaba authority sing unaduna hena kanba mawongda takshingani haike Waiko Mani Girls College Thawalgi NSS Unit 1 Sinduna Numit Tareni Satarakiba Special Camp Solution Cre Lusindagi Thoramda Thawal Municipal Council Gi Chairperson PS Shamo NSS Cell Manipuri University Gi Program Coordinator Dr. Kestal Zed College Asigi Political Science Ki Head S Khomai Principal Dr. O Ibeton Susarukya Ke Yumlo Naba State Amasung Myanmar Dagi Pusilakpa Maram Saba Level Yaugdaba Amasung Hidak Managi Polam Ngari Galida Yolambasing MSF na bribe chatakre Mathau Taudraba Food Safety Department Sarkar ki miyeng changbiu haina MSF ki General Secretary Okendro Haishnam na phongdukre ngasi Imphal manungi kaithel singda yoliba chana thaknaba polam singda yafum thokpa level yaudaba manufacturing date barcode expiry date amadi product detail yaudaba polam amasung hidak managi polam sing dukan singda yondanaba amasung agent oiriba singna pusilaktanaba wafam su phongduke Mana makha taraduna wafam sing asi khangan krabasu madubu thawoidana pot yonba singdagi polam sing phagatpagi saruk amoina ngasi Imphal gi ngari galida drive chatakibani drive aduda mana makha taraduna wafam sing asi khangan krabasu drive aduda agent singna paisinduna thamlamba morerom dagi pusilakpa sanaba polam sing amasung hidak managi polam yauna tongan ba polam kuntrarom phagatke MSF ki General Secretary Okendro Haishnam na phungdurakpada sana thaknaba polam sing haksang sokhandabra haiba yengsnaba marileinaba Food Safety Department asi leitabaga pangkak oire hidak managi polam sing phagatpagi thabak police na paikhatpa horumlaga hojik lemkiba asi agent singa sarkar ga yasinaba leikrabra haiba wafam thamke pumna mapu yengsnaba leiriba sarkar asibu luchingliba chief minister na ngaihak ki oiba thabak tobagi mahutta tung goigadaba mawongda thabak tawhanaba miyeng changbiu haike सरकार से लापदगी बाजार दा मय क्या बचिन जाखोय तेबे को प्रोडक्शन से लेपना फारम यदु हंतक मरक सब लेखि बिरसि मरम करी नो हाबे एमएसएफ ओदी मणिपुर मिया समनो पोले करी दमक मणिपुर पुलिस ना खुरक हांग लेरम फम जरदा खैनी फोंग योलग मणिपुर गमेन तुमिन तुमिन लेब्रा हाबे वांग सु खोय हंगनी करी मनुंग दे यासनबा खरा लेब्रा हाबे वांग सु ला हंगनी खोयना खोय हकसांग क्या सोई सोकते हाबे यंगसिन लेबा Food Safety Department asi maming khatagi leibra nga ki ninjang toba adugi phima mawda sum ue koi na hygiene bodi kari men power wala sum manipur government Food Safety Department asi mapung phana dressing khuding mapung phana thabuk tong ni award men power sing lowi duna haksang do songya or masak sing si thingna hona da manipur government su aso mating pangbi April kuntra dagi Imphal City gi akoi bada thoriba gari singi silencer pipe modified tawduna noise pollution thokaliba gari sing thinglagani haina Manipur Pollution Control Board ki chairman El Radakishona phongdukre Board ki office tanga si pangthokpa pawgi mifam amada mahakna makha taraduna haukiba in solution ani tara taret ki November December da hiramasigi matangda Manipur miyam da khangan kiba leire adubu hauji fawba thawoidabana April kuntra dagi ahauba silencer singi mathakta thabak lokana ba firep lobani normal oiba silencer sing sirinadaba tarabadi mathangi numittagi gari sing fagatuna fine thiba amadi kashum sangda fawba thajinana ba thabak lokalagani haike
पनीने पिरक पर मागी ओरिजिनल अखोई साइलेंसर पाइप से लौथोगा मॉडिफाइड तौबा मखोल अहोब मखल की साइलेंसर हापचलगा दमदम सिदा नॉइज की पोल्यूशन अमा पब्लिक ने ताब ngam पोल्यूशन की मखोन अमा थोहलिबसे अखोई चलीबा अप्रैल की तांग कुंछा 30 अप्रैल दगी कंप्लीटली थिंगे तांग कुंछा बाउगी मनुंगदा हाइरिबा मॉडिफाइड मोटरसाइकिल थवीरिबा एनी बाइक थवीरिबा चिलनाउ सिंगना 30 बाउगी मनुंगदा तोपिरो 30 हेबे निमिट असिदगी थिंगबनिना अखोई मेडियादगी दी हेक थिंग मफमदा फारगा मापु दंदी पिरगनी हाइना लौथोकसरी बायोमेडिकल वेस्ट मैनेजमेंट की मतंगदा मेडिकल स्टूडेंट सिंगी ओरिएंटेशन कम सेंसिटाइजेशन प्रोग्राम अमा मणिपुर पोल्यूशन कंट्रोल बोर्ड पांगथोखरे थरमदुदा बोर्ड की चेयरमैन एलबदा किशोरना हॉस्पिटल अमदी हेल्थ सेंटर सिंगदगी पुथोरक्लिबा मेडिकल वेस्ट सिंग मतौ करमना लुशिनगनी हाइबगी मतंगदा खना नैनबनी मणिपुर दा थोगलिबा पोल्यूशन की मतंगदा डिस्ट्रिक्ट सिंगी डीसी एसपी स्कूल सिंगी जेडीओ पीएचई की ऑफिशियल सिंग यौहंदुना कमिटी सेमलगा मास अवेयरनेस प्रोग्राम पांगथोंगनबा सेम साबा लोइदे नंबुल तुरेल तरु तनाना थमननबा चही 15 की ओइबा प्रोजेक्ट अमा पाइखतनबा लोशिलक्ले हाइखे अखोई हजिक लोकताक ठेंकलक्लिबा टोंखलक्लिबा मस्तलाइबा मोटपसिंग असि लोखलगा अखोई मसिदा अखोई मॉडर्न विलेज हाइबदी सिटी अदु सानाबुंग ओरसो कैथेन ओरसो मखल कयागी टूरिस्ट की सेंटर की टूरिस्ट रिजॉर्ट सेमनबगी हजिकी प्लान सिदा यावरी होनना मसिदा अखोई लोकताक का लौरिबा मफमसिंग कारकसिदा लो लाइंग जगह में राउंड लोकताक की एरिया दा बिशेंबुर डिस्ट्रिक्ट ले मोरांगदगी सुम लागा मसे अखोना लौबसु यादबा ngayokasu yadaba masigi jaga singa sida ngasigi project asidagi loktak ta tariba phum lonana amot akai masida all materials ko kokhal haraga kokhala kandu dai khoina hariba marki area sida land sida hapsilaga masi sinaba yanana masi any purpose sinana yanana ba paikhatna ba hojiki project sida yauri Maglang Mahadeva Sangit Natya Academy na Sinduna Numit Humni Satarakiba Dumen Workshop Maglang Community Hall the Lucian Cray. Lucian Bagi Thoramda Academy Sigi President El Tomba Secretary K.S. Ram Susarukia K. M2 Kamasung MGO gi Joint Administrative Council na Taret Suba Pay Commission ki Matang da Sangshilagli ba Khongjang Sawaladuna Cooperative Department ki Employee Sinat Lanfield Labor Department na Sigi Complex da Wakari from Chatakray. अतई स्टेट सिंह दा तरेस व पेस न खरगा स्टेट असिदा चनदना लेरिबा असि यानिंग दे हाइदे सीनियर सिटीजन वेलफेयर फोरम कैनौ न सो तरेस व पेस न हनगदबनी हाइना कैनौ थोंखा कम्युनिटी हॉल दा वाकन फम चतके फोरम की वाइस प्रेसिडेंट ए थोइबना जेएसना संगसिलक खोंजंग सिंह दा मखा ताना फोरम ना सगतकनी हाइखे मणिपुर दसु सिगुंबा 7 पे सि फगनबियु पीबीयू हाइजबनी अतोप स्टेट सिंगना फंगदबा पोसक अदो अखोई फंगजगे लौजगे हाइबदते इना फंगरबा पोतो अखोई द पीबीयू अखोई सु फंगजगे हाइबनी मसिदा अदम तादर मुंगनदर लेरगदी डिपार्टमेंट खुदिमक लोइदा पेनलाइज तौगनी एन जोय किसन इबा सेल्फ स्टडी फ्लुएंसी इन इंग्लिश स्पीकिंग एंग्लो मणिपुरी मैतै मयक मिंथोन बा लाइरिक अमा एस कुला वुमेन कॉलेज नंबोल द फोंख्रे थौरमदुदा कामाख्या बुक एजेंसी गुवाहाटी की वाई उपेंद्रो मणिपुर यूनिवर्सिटी की इंग्लिश डिपार्टमेंट के प्रोफेसर आई गंभीर एस कुला वुमेन कॉलेज के प्रिंसिपल डॉक्टर एनजॉय कुमार गवर्निंग बॉडी की प्रेसिडेंट एन इबोमसा सुसरुकिया के एमसू डिस्ट्रिक्ट कमिटी जिरीबाम की बराक सर्कल दा स्कूल सिंह यंगसिलुबदा फिबम सादन लेरम थेंगनरे ओजा महुटना स्कूल पुरंबा का अमदा पुन्ना तोंगान तोंगान बा क्लास सिंह पुन्ना तमलम थेंगनरखे ओजा सिंह स्कूल अमता कारम खिदे स्कूल कादब ओजा सिंह खुदक्तगी थबक्तगी लौथोकनबा डिस्ट्रिक्ट कमिटी की प्रेसिडेंट वाई संजीपना मरलेनबा सिंह पुनिंग संगशिले भूटान खाल गवर्नमेंट अपर प्राइमरी स्कूल दा ओजा ओइबी चुमिरिन ngalun स्कूल असिदा पोस्टिंग लाकपदगी जॉइन तौरमलगा ngasi फावबा स्कूल कारक्ट्रे नुटुल दुर्गापुर प्राइमरी स्कूल की ओजा अमा यूटिलाइज ऑर्डर थोक्तुना मेंस ननबा खंगनख्रबसु स्कूल कारम खिदे हौजी ओरिबा स्कूल सिंह असिगी फिबम एजुकेशन मिनिस्टर अमदि एजुकेशन डायरेक्टर ना यंगसिनबगा लोइनना मथौ मसक खंगदबा ओजा सिंह खुदकता लौथोकपियु हाइखे असुगुंबा मथौ मसक खंगदबा सिंगी मथकता हौजी लेरिबा एजुकेशन मिनिस्टर अमदि एजुकेशन डायरेक्टर सिंगदा लेरिबा डिपार्टमेंट एजुकेशन डिपार्टमेंट अखोई एजुकेशन एस की लेरिबा अथॉरिटी सिंगना अतोप ओजा सिंगनासु हाइरिबा फत्तबा सिगुंबा चनबि असे लमदम दनबगी दमकता सि तौबा यादे न खंगनबि दमकता हाइरिबा ओजा अनिसे फुदकता अखोगी थबकते टर्मिनेट तौगदमनि हाइबा पोट असे एमसी डिस्ट्रिक्ट कमिटी जिरिबामगी माइगेलगी लेरिबा सरकार की मफमदा अपील तौजरी
Manipurdagi drug munthalasi haiba pandamda ngasi Imphal East District ki manung chanba Khurai Khumidok amadi Khabaisoi area gi school gi mahiroi singna khongchada ma chatkre Anti Drug Joint Committee Kairang Khumidok Khabaisoi na sinduna chatkhiba khongchada du Kairang mamang lekai da leiba Abu Sidi Junior High School dagi hoke Anti Drug Joint Committee gi Chief Convener Muhammad Ibohol na phongdorakpada Kairang Khumidok amadi Khabaisoi asi drug na sathina sokalaba mafam ama oire mafam kaya da drug yonbagi thabak chathare March 13 dagi committee na satharakpa drive ta drug chaba mioi chahum lom phaгаtle drug yonba mioi kullom police ta sinakre sangshiliba khongjang asida miyam na mateng pangbiu haike ngasi phauda khoi na chatharakpada mi around about 300 kumba khoi achum balambi da purna na bagi lambi da khoi na drive chathabada admaina cover to bangam khre ada mioi khara amana rehabilitation center da khoi tha jakhre police kai da sinna jaraga jail da kai da yaukiba mioi kullum ko tha amasu around about 30 mukti khoi jail da thajin jakhre ado parja mayamna ha tawriba thabo sida chathajreba khongjang sida punamangna support to biu Kanglai piba thaubai mifam lagliba April 13 Palace Compound leiba Youth Welfare Club Community Hall da pangthok lagani haina ngasi Utra Sanglen sana konung sana mahi lining call amadi ukal na pangthok ba paugi apunba mifam amada funglukibane Utra Sanglen gi naharup lakpa wai mairaba sana konung gi convener TS Ibohol amadi piba mifam gi convener L Pariton yauna pangthok ba mifam aduda Piba mifamgi convener L Poireitona Manipur gi ningthaulai semba sana zawbagi yathang matungina mifamasi pangthokna basinbani masigi nungi oiba pandamde Manipur gi mafam kaya da leiriba piba singna sana konunga mari hena sesinaba amadi khunaya sigi chanaramba kanglon kannabagi pandamdani haike Chandrakati sana hakta leiramba aduga hujikna khajiktang madugi mami sama aba Pri kanglai asida leiriba kanglai paki piba mayam sigi masigi punjinba leiriba piba sing sigi punjinnanaba adumba thawai mi phamama tawnanaba koina sinja langjabani unama si ining thawgi sanaya thang tungina sinjabani Maring Puruki chahi ahum leiraga pangthokpa kumhai ya kayau ngasi Chandel District ki Khunsaibung Community Compound pangthokre Kumhaya si Maring Puruki mamangagi ahalaman singna thambiramba culture ni umangda sa taluraga pharaklaba matungda pangthokpa kumai amani hari Myanmar gi October festival ama oiriba water festival hayengdagi hauraga numit mangani chupna pangthokadori festival asi leibana hayengdagi Myanmar gi namphalong kaithel hayengdagi thong thinglagani tabada ngasi miyamna potchai leinabagi chang wangkhe Naga Students Union Chandel amasung Monchang Naga Students Union na Monsang Panthada leiba ADC gi office ki phibam yangsinkre administrative ki phibam sadana leiramba ubada pendaba phongdokre officer se ki phibam phagat hanbagi mahutta council ki office Imphal da karigi damak chalari bano karigumba icham chamba thabak amagisu miyamna Imphal da chatpa tare state government na employees sing ching da chatlu hairiba asigi ona tainaba thawongi hairi PSC Sakpi Karongi Emona Luchingba Team Amana ngasi Sakpi Karong Subdivision gi manungda leiba Holy Child English School Sugnu Lamhang amasung Christian English High School Langchingda Mahiroi Sing measles amadi rubella gi hidak kapthokre punna mahiroi chahum hena hidak kapkhe Rotary Club of Imphal gi Nifumari Suba Charter Night Thoram Rotary Multi Service Center Mantripukhi da pangthokre Thoramadu Rotary Club ki Maikaidagi Pause Sing Miyamda Yohanba Mir Anida Cycle Raincoat amadi satin pikhi Saitu Kendra gi manungda leiriba Wainem Khul amadi Tingkai Khunauda leiriba water supply scheme asigi lam donate tawkiba imung manungda Sarkar na thabuk pigani haikrabasu chahi 15 hena namsinduna thambire haina Wainem amadi Tingkai Khunaugi ningthawna phongdorakle Manipur Press Club ta pangthokiba paugi mifam amada Wainem Khul gi chief G Akhombana water supply scheme ani asigi lam donor da sarkar gi reserve oina chakuidar gi thabak pigani haiduna yanakhraga ngasi fawba thabak ta onthok pidre iramasigi matang da chief minister N Biren gi miyam gi numitta su wakat lure chief minister na makha taba officer singda amuk thadaraklebasu ngasi fawba thabak ta onthok tana thamle lagliba tangkun fawbagi manungda thabak ta onthok trabadi mathangi numit tangkun ma thoidagi water supply scheme ani asi matam kaktana ising thararoi hari masida khuzai rok amasung oinang water supply scheme gi ising thakpa miyam da warobidana basu khangalakle mere sei manga ta ba khuding da pini gome loi ban hale sei he loi khi
kuirak bagan akhoi punchi su loi dau re aduna ipa sa ta dar ka lamche pirun sera haja tar da ai tv de lau to ro the stand the su su yam dai bi bu mara da nung si bi ni ha de si di is tv da ai koi thoa yaw na ka thola ga hai de ge da lak ba ru na ma se demand se phangdiri pho mateng pbo hai bi se hai ge da lak ni Transport Department ki Director na thadorok pachero lamagi matungina haukiba January mari da Directorate asina thokiba order adu khara semdok laga National Highway 2 da chaliba mal puba gari sing gari ge arumba yauraga kg lising kun manga dagi hena puduna chatpa yaroi hadi lakhalagliba athingba si atenba matam kharagini maru oina High Court of Manipur na hojik leiriba lambi gi phibam sing asi yenglaga khangalakpani makha taba order thoktriba phawba athingba si leikhigani hairi hojik sanawgi pau lobirase Ngasi sanabagi pauda District Youth Affairs and Sports Thawal District na Khelo India 2017-18 gi manung chana Thawal amasung Kaksing District ki oina district level women's sports competition tongan ba masana tarani thoida lagleba April 15 amasung 16 ta pangthuklagani hairi masana sing asi district sports complex Wangjing Sarangpat hockey ground Kaksing Indoor Hall, TT Indoor Hall, Thawal amadi khangabok ta pangthukani form bisin bagi aroiba numit April 15 ni hairi Imphal West District Youth Affairs and Sports na so tongan ba discipline singda April 13 tagi kunipan fawba Kumalampak Sports Complex ta pangthukadori state level women's sports competition da sarugyaga ba chahi kun manga makhagi nupi singi trial selection pangthuklagani hairi form bisin bagi aroiba numit April 15 ni Manipur dagi hockey sanaroi Ravisandra Moirang Thembu Indian junior team gi vice captain oina khalak pat loinana Bichu Devi Aribambu women junior team gi goalkeeper oina Khalak-tuna lagliba April 15 dagi Bangkok ta pangthogadoriba Youth Olympic qualifiers ta saruk yagadoriba asida Manipur hockey na harauta yama phongdurakle Bichu Devi asi Thawal district ki Charangpatagini hojik Gwalior gi MP Women Hockey Academy da leiribani hari amorom da hojik chathariba Commonwealth Games ta saruk yariba India gi nupa gi da vice captain oiriba Chinglen Sana Kangujam loinana Kothajit Khadangbam amadi nupi gi Susila Pukramam da su yaikha paugzel pibaga loinana mai paktuna lamdam sigi mingchat purakpa oirishanu hari Guwahati da pangthugadoriba National Pancake Salad Championship ta saruk yarugadaba Manipur gi sanaroi sei 12 13 amasung 13 makhagi nupa masa amasung nupi masa singi tongan ba wet category da saruk yarugadaba sanaroi singi ming lauthukle official oina mi manga su khangatle haina Pancake Salad Association of Manipur na thadorok pacherol amana khangalakle Nipan Suba Y. Kesho Singh Memorial Senior Volleyball Tournament lagliba April 13 dagi Jiribam Secondary School Playground da All Jiribam Sports Association asinduna pangthuklagani tournament asi Deputy Chief Minister Y.J. Kumar na mahaki leikidraba mapagi ming da katpani tournament asida team 12 na saruk yagani aduga final match tana lagliba tang 19 da sanagani winner da lupa lising 10 amadi trophy aduga runners up da lupa lising 10 amadi trophy pigani hairi All Manipur Martial Arts Federation na sinduna ani subat North East India Martial Arts Championship lagliba April 13 tagi kunmapan phawba singjamai chinga mathak tennis court pangthuklagani saruk yaninba singna April 10 phawba gi manungda mari leinaba che chang singa loinana federation gi office ta laknaba khangalakle lagliba June 13 dagi kunmanga phawba Andhra Pradesh ta pangthugadoriba sub junior national men and women powerlifting championship ta saruk yarugadaba Lifter Singh Khananaba trial selection lagliba April 13 da YBB PTC Kesamthong Ilangom Naikai da All Manipur Powerlifting Association asinduna pangthuklagani hairi akupa marol association asidagi khanglaba yagani makatana sanabagi paw ben thojamdagi fangbigani Sahi sigi anisuba Hero Indian Women's League final da Manipur gi Eastern Sporting Men Wangkhai amadi Rising Student Club Odisha ga thengnaragani Bharat nupigi football masana hena sakol hanabagi pandamda All India Football Federation sinduna mamang thagi tang 16 tagi Bharat ki maming lerba nupigi football team tare na saruk yaduna Jawaharlal Nehru Stadium Shillong da sathariba anisuba Hero Indian Women's League ki
ngasi sanakiba ahanba semifinal match ta Manipur gi Kripsa Salai FC bu Rising Student Club Odisha na penalty da goal mari ahum da maiti ba piduna final sangkhibani League asigi anisuba semi-final match ki sanakibadana Manipur gi Eastern Sporting Len Wangkhaina Setu FC bu goal ani sinoda maiti ba piduna final sangkhre Manipur gi Eastern Sporting Len Wangkhai gi mai pakib gi goal ani du ai Prameswari amadi Mandakini na sankhibani Sathariba League asigi aroiba match tha asigi tang taramanga da Manipur gi Eastern Sporting Len Wangkhai amadi Rising Student Club Odisha ga thengnaragani Match ama phawa maithidana Manipur gi Trau FC na Sathariba second division league ta point tara phangtuna group C gi league table da mangjin thaduna asatli All India Football Federation na sinduna mamang thagi tang tara mari degi team taranipan group ahum thongna khaidoktuna home and the away basis Sathariba second division league ki ngasi C9 FC gi home match waina SSN college ground na sankipa match ta Manipur gi Trau FC na C9 FC bo goal ani amada maiti piduna group C gi league table da mangjin thaduna satkibni Trau FC ki mai papagi goal ani du Prince amadi Milan na match ki nifu suba madi yankhai taruk suba minita sankhi match sida maiti ki ba C9 FC ki amata ngarba goal aduna Mawiwana match ki kontrani thoi suba minita sankhibani Manipur gi Trau FC ki mathangi match tha sigi tang tara tarukta Bangalore Football Stadium da sanaragani Haujik phawda group C gi league table da Trau na match mari sanaba loikibada point tara phangtuna ahanba Langsning FC na match manga sanaba loikibada point pal Mahamadan Sporting Club na match mari sanaba loikibada point taret Bengaluru FC na match ahum sanaba loikibada point taret Jamshedpur FC na match manga sanaba loikibada point mari amadi C9 FC na match manga sanaba loikibada point amata phangdana satli RK Person Developers Private Limited sponsor Toraga United Veteran Football Association Mapal Kangjibung na sinduna tha sigi tang amadagi team taramapan group mari thongna khaidoktuna Imphal gi Mapal Kangjibung da sathariba ani suba RK FD Shanghai Trophy Veteran Football Championship ki ngasi sanakiba ahanba match ta ATBFA thangmiban amadi Musa Sekon goal amata sanadana draw satkre match asida ATBFA thangmiban gi sanaroi TS Gandhi da match conduct tokhiba referee na match ki kuntaruk suba minute yellow card utuna minute mari field gi mapan thonki championship asigi ani suba match ki sanakibada Basai thangmiban na KAC Nambulembu goal taruk sinoda maiti ba pikre match asida mai pakiba Basai thangmiban gi goal singadu P Romesh na match ki tare suba madi yankai taruk suba minute goal ani TS Bhupen Ratan Somorendra madi Ananna match ki kolumdoi suba Nipunipal suba yankai nitoi suba madi yankai mapal suba minute goal amamam chanduna match asi mai pakibani Sathariba championship asigi hainung tilpung ani tabada IEBFA salanthong amadi tabaspha tabung khoka sanagani ani suba match nung tilpung ahum makai tabada UBSA Lilong amadi CBFA Lilong sajinga sanagani Manipur Cricket Association na sinduna mamang thagi February tang kulhumdoi digi team kunma thoina group mari thongna khaidoktuna Langthabal Public Ground na sathariba mari suba plate cricket tournament ki ngasi sanakiba match ta Model Club Singa Makhana KIYC Khetri Gaubu maiti pikre match asida mai pakiba Model Club Singa Makhana tos ngamduna ahanba batting tokibada apiba over kunipal da wicket amaturaga run sani kulhumdoi lokhi masigi pakhumda anisuba batting tokiba KIYC Khetri Gauna apiba over kunipal da wicket mapal turaga run marfutarani thoi khaglokduna match asi maiti khibani ngasi sanakiba match asida Model Club Singa Makhagi sanaroi Abhishek Diwana out oidana ball marifuda run samga kunmanga loduna man of the match takhi Sathariba tournament asigi ngasi luang samgi luang popa cricket stadium da sanakiba atopa match amadana CDC Sagol Balna YAC High School bu wicket manga da maitiba pikre YAC High School na tos ngamduna aharma batting tokibada apiba over kunmanga da wicket mapal turaga run samga kuntra manga lokhi masigi pakhomda anisuba batting tokiba CDC Sagol Balna over kunithoiga ball manga da wicket manga khak turaga apiba target adu yauduna match asi mai pakibani ngasi sanakiba match asida CDC Sagol Balgi sanaroi London na over manga da wicket manga loduna man of the match takre hayeng stadium asida Ipsa Yumnam Lekai amadi UCC Uripoka sanagani
All Star Kyangwaina AMLSC Arab Tibu Maitibu Piduna Kairau Kendra Singmitami Integrated Football Tournament ki champion oikre. Kairau Kendra ki MLA Laurembam Rameson sponsor Toraga Urb Arab Ti Development Coordinating Committee na Sinduna Mamang Tagi Tang Taramapaldagi Team Taramapan Grumari Tongna Kaidoktuna Arab Ti Makhalikai Kangjibung Satarakiba Kairau Kendra Singmitami Integrated Football Tournament ngasi loisen kre. Ngasi sankiba aroiba mersta All Star Kyangwaina AMLSC Arab Tibu Gol Mari Inida Maitibu Piduna champion oikibani. Arab Ti Melike Social Club Kiti Aruna Best Goalkeeper All Star Kyangwigi AS Hantanuna Best Player Club Asigi AK Pradeep Kumar na Top Scorer Isaikol Thiam Konjina Best Discipline Team Takre. Manipur Veteran Cricket Association Sinduna Thasigitang Anidagi Team Terena Grubani Tongna Kaidoktuna Oriental College Zamadi Model Higher Secondary School Ground Satariba Anisuba T Subon Memorial Veteran T20 Cricket Tournament ki ngasi sanakiba matchta Sam Khagempalina YWC Langthabalbu wicket tarukta maitiba pikre. Match asida YWC Langthabal na toss ngamduna ahanba batting tokibada Apiba over kunda wicket nipal turaga ran samaga taranithoi lauki masigi paukhumda anisuba batting tokiba Sam Khagempalina over taranipal ga ball marida wicket marikhak turaga apiba target adu yauduna match asi mai pakhibani. Match asida Sam Khagempali gi sanaroi ibobina wicket ani amadi ball yankai taretar ran yankai manga lauduna man of the match takre. Satariba tournament asigi mathangi match tha sige tang taramangada napsa khai Imphal amadi YWC Langthabalga sanagani. Ahanba State 11 Men's Village Open Volleyball Tournament ki final da RYC Moidang Pok amadi NYDC Khaidem ga sanaragani. Youth Pioneer Association Hiangdam Hiranmai na Sinduna Tha Sigitang Nepal dagi team Taramatoi na group mari thokna khaidoktuna Association asigi ground satariba tournament asigi ngasi sanakiba ahanba semi final match da RYC Moidang Pokna LCL Laiprak Pambu set ahumani kunmathoi kunmanga kuntaret kunmanga taramapal kunmanga kunamadi taramanga mapal da maiti bapiduna final sangkibani ani suba semi final match ki sanakibada NYDC Khaidemna Liwa Lamding bu set ahum sino kunmanga kunmathoi kunmanga taratret amadi kunmanga taranithoi da maiti bapiduna final sangkre. Taratruk suba Opa Cup Organizing Committee na Sinduna Tha Sigitang Mari dagi team Taramatoi na group ahum thokna khaidoktuna Oriental Football Academy Pungdong Bomda Satariba 9-a-side Men's Open Football Tournament ki ngasi sanakiba ahanba match ta SWA sektana Bolero sekta bu goal ahum anida anisuba match ki sanakibada Pupu Pungdong Bomna FFC Salobu goal ani sinoda maitiba pikre. Kongjom Circle Veteran Sports Association Sinduna Texam Playground da team Tarahumdoi na group mari thokna kaidoktuna satariba Marisuba BSO Trophy 11 Men's Open 7-a-side cash prize football tournament ki ngasi sanakiba match da SMYC na SWC bu goal ahum mani da maitiba pikre. Match asida mai pakiba SMYC ki goal singadu MD Sahidur na goal ani amadi Y Commando na goal amachanduna match asi mai pakibani. Match asida maiti kiba SWC gi golani du rupa amadi sital jitna sankibani. Kumbi Kendra gi MLAS Birana sponsor Toraga Kumbi Address Youth Organization na Sinduna Tha Sigitang mga dagi team kunmanga na saru yaduna Kumbi Kangjibong Playground na Satariba ahanba MLA Trophy Open Knockout Football Tournament ki ngasi sanakiba ahanba match ta yada team A Kangsuibi Mapalna CMB Ningthau Khongbu goal taranithoi anida amadi anisuba match ki sanakibada TYWC Thamna Popina Niwa Ningthau Khongbu goal manga amada maithiba pikre. Youth Modern Club Haraurong na Sinduna Tha Sigitang Mapaldagi team Kunthranithoi na group Nipal thokna khaidoktuna club asigi ground satariba Tare Suba Haraurong Trophy 7-a-side Village Open Men's Football Tournament ki ngasi sanakiba ahanba match ta PGYC na KSWC Kongpalbu goal ahum manida anisuba match ki sanakibada Lucky Star na ANYC bu goal mari ahumda ahum suba match ki sanakibada SYC Sambaina YSA Singkhu bu goal ani amada mari mari suba match ki sanakibada YSC Yorbungna YDO Khundrakpam bu goal ahum amada maiti ba pikre.
Environment Directorate State Climate and Weather Report ki matung ina ngasi gi wai nga samati nungju gi pauda khwaidi ki sakhiba Celsius degree 39.2 khwaidi gi ingba Celsius degree 3.53 Nuksita ya wising mengisang maximum dasada mariputara 3.3 minimum dasada 39.4 mari oike ngasigi nong suki pagisang mga 10.9 millimeter ni Haujare badamaro iba pau amukhana Congress na Parliament session ningthina sathaba yahandabadagi Sports University ki bill Parliament ta pass tawangam hongdabani haina MP Babanandana Maral sikre BJP na luchingba sarkar asina lupa crore kaya mafam marang khangandana mangan khre haina MPCC gi wangang loi case joekishan na hai khre jingim phom singda paksana u thanana ba lupa crore kun manga gi selpham khakle haina Forest Minister Tiasham Kumar na phongdu khre amadi official amana lupa lising mari pitrabadi lamgi ming onsin ba yaroi haibadagi yumbu na wakadakle ngasi go na dia Steve na pizza pa mata solution jare miang tabiri basing ba mukahanna khurun jare